Mamangai miga laiga totna tinaduna leiringai matam aduda sarga amasung malemgi tainafam sidaida thawan misaktana yomduna senba ningthau turel kauba mafam adugi wangmada leiba umang amada singlai amakhak leiramme mahaki masa mareng amadi masidu aduki matik phajaramme mapangal mathauna leibada mafam aduda leiriba layamsing aduna phauba kiramme amadi nolukna satnaramme amaromda turel adugi wangmadana sana masugi sagol apaibi amakhaksu leiramme mahaksu singlai adugi matawgumna aduki matik mayai kalamme mafam adudasu mahakpu umang adugi ningthongni haiduna mayamna latnaramme adubu matamgi matung inna singlai amadi sagol apaibi makhoi anisi loinaraktuna asengba marup ama oirakki makhoi anina asengba marup ama oirakpa asida umang ani aduda leiriba layamsing adudi apenba oiramme chahong ngahongnaba amadi khunjau leichaunabagi-damak makhoi anina matam ayambada sangsargi mafam ayambada koina chatuna sana lupa mani mukta kaya thiramme adubu nongmadi heloi singi oiba leibak amada thunglamme mafam aduda koina asum lakpa matamda phajaraba nungdum amakhak leimaida taduna leiramme madu urubada singlai aduna asumna hairakhi nungsiraba marup yengu mafam asida taribase ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯅꯨꯡꯗꯨꯝ ꯑꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯏ ꯃꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯦꯝ ꯁꯥꯗꯨꯅ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯅꯨꯡ ꯑꯣꯜꯍꯟꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯁꯒꯣꯜ ꯑꯄꯥꯏꯕꯤꯅ ꯈꯨꯝꯃꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯡꯗꯨꯝ ꯑꯁꯤ ꯃꯁꯦꯛ ꯃꯉꯥꯜ ꯌꯥꯝꯅ ꯀꯜꯂꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯍꯛꯇꯨꯅ ꯅꯤꯡꯊꯤꯅ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯦ ꯌꯦꯡꯂꯕꯗꯤ ꯃꯅꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯉꯝꯖꯕ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡꯗꯨꯝ ꯑꯗꯨ ꯅꯤꯡꯊꯤꯅ ꯃꯆꯦꯠ ꯃꯆꯦꯠ ꯐꯛꯀꯥꯏꯔꯝꯃꯤ ꯃꯇꯨꯡꯗ ꯃꯅꯨꯡ ꯑꯗꯨꯗ ꯐꯖꯔꯕ ꯑꯔꯪꯕ ꯃꯅꯤ ꯑꯃꯈꯛ ꯌꯥꯎꯔꯝꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯕꯗꯨꯃꯛ ꯆꯨꯝꯂꯦ ꯐꯖꯔꯕ ꯃꯅꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯔꯝꯗꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯅꯤꯡꯊꯧ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯃꯅꯤ ꯑꯗꯨ ꯊꯝꯗꯨꯅ ꯎꯃꯪ ꯑꯅꯤꯗꯨꯒꯤ ꯑꯇꯥꯡꯕ ꯃꯅꯤ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤ ꯃꯇꯝ ꯈꯨꯗꯤꯡ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯤ ꯑꯁꯤ ꯁꯦꯟꯅꯖꯔꯝꯃꯤ ꯑꯋꯥ ꯄꯣꯊꯥꯕ ꯐꯥꯎꯕ ꯐꯖꯔꯕ ꯃꯅꯤ ꯑꯗꯨꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯦꯜꯂꯝꯃꯤ ꯂꯣꯏꯅꯅ ꯌꯥꯏ ꯆꯦꯜꯂꯕ ꯃꯅꯤ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯎꯃꯪ ꯑꯁꯤ ꯑꯅꯧꯕ ꯍꯅꯧ ꯀꯌꯥ ꯁꯣꯡꯂꯛꯇꯨꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡꯇꯅ ꯊꯟꯕ ꯁꯪꯁꯥꯔ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯕ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯑꯗꯨꯛ ꯅꯤꯡꯊꯤꯖꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯈꯪꯍꯧꯗꯅ ꯑꯋꯥꯕ ꯅꯪꯂꯔꯦ ꯅꯣꯡꯃ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯁꯔꯒꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯎꯔꯤꯕ ꯑꯗꯨꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯜ ꯀꯌꯥ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯊꯔꯛꯂꯝꯃꯤ ꯃꯐꯝꯗꯨ ꯌꯧꯕꯗꯗꯤ ꯐꯖꯔꯕ ꯃꯅꯤ ꯑꯃꯈꯛ ꯃꯁꯦꯛ ꯃꯉꯥꯜ ꯂꯩꯅ ꯎꯊꯛꯇ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯑꯗꯨꯅ ꯃꯅꯤ ꯑꯗꯨ ꯂꯧꯊꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯁꯔꯒ ꯇꯝꯅ ꯑꯗꯨꯃꯛ ꯄꯥꯏꯈꯠꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯅꯤ ꯑꯗꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯕ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯍꯨꯔꯥꯟꯈꯤꯕꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ ꯃꯅꯤ ꯑꯗꯨꯇꯕꯨ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯌꯥꯝꯕ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯁꯔꯒꯗꯅ ꯀꯝꯗꯧꯔꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯀꯥ ꯑꯃꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯈ꯭ꯔꯦ ꯃꯇꯥꯡ ꯆꯥꯕꯗ ꯃꯍꯥꯛꯀꯤ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯗ ꯃꯗꯨ ꯎꯠꯇꯨꯅ ꯈꯪꯍꯜꯂꯒꯦ ꯍꯥꯏꯅ ꯉꯥꯏꯔꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯊꯥꯁꯨ ꯑꯣꯏꯔꯛꯂꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯀꯥꯔꯛꯅꯅꯕ ꯈꯪꯍꯜꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯤ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ ꯃꯅꯤ ꯑꯗꯨꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨꯅ ꯁꯔꯒꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯄꯨꯡꯂꯪ ꯂꯪꯕ ꯃꯈꯩ ꯉꯥꯜꯂꯝꯃꯤ ꯃꯗꯨꯗ ꯇꯤꯜꯂꯤꯕ ꯂꯥꯌꯥꯝ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯁꯣꯝꯗꯁꯨ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯗꯨꯅ ꯀꯣꯏꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯇꯤꯌꯥꯗ ꯌꯥꯝꯅ ꯂꯪꯕ ꯃꯉꯥꯜ ꯑꯃꯈꯛ ꯎꯔꯛꯄꯗꯒꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ
ꯁꯤꯡꯂꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯨꯞ, ꯑꯇꯤꯌꯥꯗ ꯀꯣꯔꯧꯗꯒꯤ ꯍꯦꯟꯅ ꯃꯉꯥꯜ ꯂꯩꯅ ꯊꯣꯛꯂꯤꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯗꯨ ꯅꯠꯇꯕ꯭ꯔꯥꯅꯦ? ꯁꯒꯣꯜ ꯑꯄꯥꯏꯕꯤꯅ ꯈꯨꯝꯃꯤ꯫ ꯃꯥꯅꯤ ꯃꯔꯨꯞ, ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯇꯅꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯊꯤꯔꯛꯂꯤꯕꯁꯤ꯫ ꯂꯥꯎ ꯄꯟꯊꯔꯒꯨꯝꯁꯤ, ꯑꯩꯈꯣꯏ ꯃꯅꯤꯁꯤ ꯂꯧꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯥꯛꯂꯕ ꯃꯁꯥꯁꯤꯡ ꯑꯗꯨ ꯇꯤꯡꯊꯣꯔꯛꯇꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯁꯔꯒ ꯇꯝꯅ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯁꯔꯒ ꯌꯧꯕꯗꯗꯤ ꯇꯤꯜꯂꯝꯂꯤꯕ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯂꯥꯏꯔꯦꯝꯕꯤꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯆꯤꯡꯂꯥꯏꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯅꯤꯗꯨ ꯑꯩꯈꯣꯏꯒꯤꯅꯤ꯫ ꯃꯇꯝ ꯀꯌꯥꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯂꯤꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯈꯨꯝꯃꯤ꯫ ꯅꯈꯣꯏ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇꯃꯛ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯑꯩꯁꯤ ꯀꯅꯥ ꯑꯣꯏꯅ ꯎꯏ? ꯑꯩꯅꯤ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯔꯤꯕꯗꯣ, ꯂꯥꯌꯥꯝꯁꯤꯡꯒꯤ ꯃꯍꯥꯔꯥꯅꯤ꯫ ꯖꯒꯠ ꯁꯪꯁꯥꯔ ꯑꯁꯦ ꯑꯩꯒꯤ ꯉꯥꯛꯇꯅꯤ꯫ ꯁꯒꯣꯜ ꯑꯄꯥꯏꯕꯤꯅ ꯈꯨꯝꯃꯤ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯃꯅꯤꯗꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯁꯦꯝꯖ ꯁꯥꯖꯗꯨꯅ ꯊꯝꯖꯔꯛꯈꯤꯕꯅꯤ꯫ ꯃꯗꯨ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯃꯐꯝ ꯀꯩꯗꯁꯨ ꯐꯪꯂꯣꯏ, ꯁꯔꯒꯗꯁꯨ ꯐꯪꯂꯣꯏ, ꯄꯇꯥꯜꯗꯁꯨ ꯐꯪꯂꯣꯏ, ꯑꯗꯨꯒ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗꯁꯨ ꯐꯪꯂꯣꯏ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌꯥ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯂꯦꯝꯂꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯥꯡꯍꯟꯒꯦ ꯈꯟꯒꯅꯨ꯫ ꯆꯠꯈ꯭ꯔꯨ ꯆꯠꯂꯨ꯫ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯂꯥꯛꯇꯨꯅ ꯑꯌꯦꯠꯄ ꯄꯤꯔꯅꯨ꯫ ꯆꯤꯡꯂꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯜꯗꯨꯕꯨ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯃꯗꯨ ꯂꯧꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯍꯜꯂꯔꯣꯏ꯫ ꯑꯣ, ꯑꯩꯅ ꯄꯤꯔꯣꯏ ꯍꯥꯏꯔꯒꯗꯤ ꯀꯝꯗꯧꯕ? ꯄꯤꯔꯣꯏ ꯍꯥꯏꯔꯕꯗꯤ ꯃꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯥꯎꯍꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯍꯥꯛꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯏꯁ ꯑꯗꯨꯝ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯕ? ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯉꯝꯂꯒꯅ ꯃꯅꯤꯁꯤ ꯂꯧꯔꯣ, ꯑꯩꯅ ꯉꯝꯂꯒꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯊ꯭ꯋꯥꯏꯗꯨ ꯁꯠꯂꯒꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨ ꯂꯥꯟꯐꯝ ꯑꯃꯒꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯃꯗꯤ ꯆꯤꯡꯂꯥꯏ ꯑꯅꯤꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯤ ꯀꯌꯥ ꯃꯈꯨꯠ ꯑꯅꯤꯗꯨꯗꯒꯤ ꯀꯥꯞꯊꯣꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯥꯏ ꯑꯃꯁꯨꯡ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯗꯨꯁꯨ ꯄꯥꯛ ꯆꯥꯎꯔꯕ ꯃꯁꯥꯁꯤꯡ ꯑꯗꯨ ꯈꯟꯗꯨꯅ ꯃꯩꯕꯨꯜꯒꯨꯝꯂꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯇꯤ ꯑꯗꯨ ꯉꯥꯛꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯃꯩꯕꯨꯜ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯀꯥꯝꯁꯤꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯑꯉꯝ ꯑꯉꯝꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯈꯠꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯥꯎꯅꯔꯤꯉꯩ ꯈꯠꯅꯔꯤꯉꯩ ꯊꯧꯁꯥꯔꯨꯗ꯭ꯔꯕ ꯃꯅꯤ ꯑꯗꯨ ꯃꯈꯥꯗ ꯑꯣꯟꯊꯈ꯭ꯔꯦ꯫ ꯁꯔꯒꯒꯤ ꯑꯔꯣꯏꯕ ꯆꯤꯗꯥꯏꯗ ꯑꯣꯟꯊꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯄꯥꯏꯊꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯈꯣꯡꯂꯩ ꯊꯨꯅ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯅꯤ ꯑꯗꯨ ꯑꯣꯛꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯈ꯭ꯔꯕ ꯑꯗꯨꯗ ꯂꯩꯀ꯭ꯔꯛ ꯆꯠꯄ ꯃꯈꯩ ꯍꯣꯔꯕ ꯂꯩꯃꯥꯏ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯀꯌꯥ ꯀꯥꯞꯊꯣꯔꯛꯇꯨꯅ ꯈꯨꯗꯛꯇ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯧꯅ ꯀꯞꯇꯨꯅ ꯈꯣꯡꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯄꯥꯠ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠꯇ ꯀꯞꯇꯨꯅ ꯀꯨꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯆꯤꯡꯖꯥꯎ ꯑꯃꯃꯝ ꯑꯣꯟꯈꯤꯗꯨꯅ ꯄꯥꯠ ꯑꯗꯨꯕꯨ ꯁꯦꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯄꯥꯠ ꯑꯗꯨꯗ ꯖꯤꯕ ꯀꯌꯥ ꯈꯨꯟꯗꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯔꯛꯇ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯣꯛ ꯑꯃꯃꯝ ꯄꯣꯛꯇꯨꯅ ꯍꯪꯉꯣꯏ ꯑꯃꯗꯤ ꯊꯦꯕ ꯍꯥꯏꯕ ꯖꯤꯕꯁꯤꯡꯗꯨ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯠ ꯃꯌꯥ ꯑꯗꯨꯗ ꯂꯩꯃꯤꯟꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯊꯦꯡꯅꯔꯛꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯊꯦꯕꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯥꯎ ꯍꯪꯉꯣꯏ, ꯑꯩꯍꯥꯛꯇꯤ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤ ꯑꯇꯣꯞꯄ ꯖꯤꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯅꯤꯡꯂꯦꯗ꯫ ꯖꯒꯠ ꯁꯪꯁꯥꯔ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯤꯡꯉꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤꯗꯨꯝ ꯑꯣꯏꯅꯤꯡꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯅꯅꯕꯒꯤ ꯄꯥꯝꯕꯩ ꯂꯩꯔꯕꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯗꯨꯅ ꯐꯖꯔꯕ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯤꯡꯂꯤꯌꯦ꯫ ꯍꯪꯉꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯑꯩꯗꯤ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯠꯇ ꯑꯣꯟꯕ ꯄꯥꯝꯗ꯭ꯔꯦꯗ꯫ ꯖꯤꯕꯒꯤ ꯖꯤꯕ ꯑꯝꯍꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯑꯇꯣꯞꯄ ꯄꯥꯠ ꯇꯨꯔꯦꯜꯗ ꯀꯣꯏꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯄꯥꯝꯃꯤ꯫ ꯊꯦꯕꯅ ꯈꯨꯝꯂꯛꯈꯤ꯫ ꯐꯔꯦ ꯏꯇꯥꯎ,
ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤ ꯐꯪꯅꯅꯕ ꯃꯇꯝ ꯈꯔꯗꯤ ꯂꯥꯞꯅꯔꯁꯤ ꯑꯗꯨꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯤ ꯊꯦꯡꯅꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯠ ꯑꯗꯨꯗꯒꯤ ꯇꯥꯝꯂꯕ ꯃꯐꯝꯁꯤꯡꯗ ꯆꯠꯅꯈ꯭ꯔꯦ ꯊꯦꯕ ꯑꯗꯨꯅ ꯃꯤꯑꯣꯏꯕꯁꯤꯡꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯪꯉꯣꯏ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯄꯥꯠ ꯑꯃ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯆꯠꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯄꯥꯠ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯦ ꯑꯩꯗꯤ ꯃꯁꯤꯒꯤ ꯄꯥꯠꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯌꯥꯝꯅ ꯐꯖꯕ ꯄꯥꯠ ꯑꯃ ꯎꯅꯤꯡꯉꯤ ꯋꯥꯈꯜꯁꯤ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯎꯃꯪ ꯃꯌꯥꯏꯃꯛꯇꯗ ꯃꯍꯥꯛ ꯀꯨꯝꯂꯕ ꯍꯪꯉꯣꯏ ꯇꯣꯡꯁꯥꯡ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯪꯅꯔꯝꯃꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯃꯔꯨꯞ ꯑꯩꯁꯨ ꯑꯩꯒꯤ ꯐꯖꯔꯕ ꯄꯥꯠ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯊꯥ ꯐꯅ ꯌꯥꯝꯂꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯐꯖꯕ ꯄꯥꯠꯁꯤꯡꯁꯨ ꯎꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯩꯁꯨꯅꯤ ꯃꯔꯨꯞ ꯑꯩꯒꯤꯁꯨ ꯐꯖꯔꯕ ꯄꯥꯠ ꯑꯃꯈꯛ ꯂꯩꯖꯩ ꯃꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯥꯠ ꯌꯦꯡꯅꯤꯡꯗꯨꯅ ꯊꯣꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯪꯉꯣꯏ ꯑꯃꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯁ ꯃꯔꯨꯞ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯖꯤꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯎꯖꯥꯎ ꯀꯌꯥ ꯀꯥꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯂꯤꯕ ꯌꯦꯡꯅꯤꯡꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯌꯦꯡꯕ ꯐꯪꯂꯦꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯌꯦꯡꯕ ꯐꯪꯂꯕꯅꯤꯅ ꯃꯐꯝꯗꯨ ꯐꯖꯩ ꯐꯖꯗꯦ ꯅꯠꯇ꯭ꯔꯒꯅ ꯆꯠꯂꯨꯕꯗ ꯀꯥꯟꯅꯒꯗ꯭ꯔꯥ ꯀꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯦꯗꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯪꯉꯣꯏ ꯑꯃꯗꯨꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯨ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯈꯤ ꯃꯔꯨꯞ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯕꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯒꯨꯝꯅ ꯄꯥꯡꯊꯣꯛꯄ ꯌꯥꯅꯤꯗ ꯃꯇꯧ ꯀꯔꯝꯅꯅꯣ ꯌꯥꯝꯅ ꯂꯥꯏꯕ ꯋꯥꯅꯤꯗ ꯃꯔꯨꯞ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛꯃꯛ ꯑꯆꯧꯕꯁꯤꯡ ꯑꯃꯗ ꯍꯦꯛꯇꯃꯛ ꯀꯥꯁꯤ ꯑꯗꯨꯒ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯂꯤꯕ ꯃꯐꯝꯁꯤꯡꯗꯣ ꯁꯣꯏꯗꯅ ꯎꯒꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯂꯦꯗꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯃꯇꯣꯟ ꯇꯝꯅ ꯆꯣꯡꯂꯗꯨꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯑꯃꯅ ꯋꯥꯔꯕꯁꯨ ꯑꯃꯅ ꯆꯤꯡꯈꯠꯅꯩ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯂꯒꯅꯤ ꯈꯜꯂꯨꯕ ꯑꯁꯤꯅ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯂꯗꯨꯅ ꯆꯣꯛꯊꯕ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯆꯤꯡꯗꯨ ꯑꯁꯨꯝ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯇꯣꯟ ꯌꯧꯔꯛꯂꯝꯃꯤ ꯃꯇꯣꯟ ꯌꯧꯔꯕꯗ ꯂꯦꯞꯈꯠꯇ꯭ꯔꯕꯗꯤ ꯎꯔꯣꯏꯗꯕ ꯃꯑꯣꯡ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯂꯦꯞꯈꯠꯃꯤꯟꯅꯩ ꯑꯃꯅ ꯑꯃꯒꯤ ꯃꯃꯥꯡ ꯊꯪꯕ ꯃꯈꯣꯡꯁꯤꯡ ꯑꯗꯨꯅ ꯂꯦꯡꯖꯨꯝꯗ ꯊꯝꯅꯗꯨꯅ ꯂꯦꯞꯄꯒ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯌꯦꯡꯅꯤꯡꯂꯤꯕ ꯆꯠꯅꯤꯡꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯤꯠꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯄꯥꯠ ꯑꯗꯨꯗ ꯑꯣꯏꯅ ꯎꯔꯝꯃꯤ ꯑꯁꯨꯝꯅ ꯎꯔꯕ ꯑꯁꯤꯗ ꯍꯪꯉꯣꯏ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯨꯞ ꯅꯈꯣꯏꯒꯤ ꯂꯝꯗꯝ ꯄꯥꯠ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯒꯤ ꯄꯥꯠ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯅ ꯌꯥꯝꯅꯁꯨ ꯐꯖꯩ ꯌꯦꯡꯕꯒꯤ ꯄꯦꯟꯕꯁꯨ ꯅꯥꯏꯗ꯭ꯔꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏꯅꯦ ꯃꯔꯨꯞ ꯅꯈꯣꯏꯒꯤ ꯄꯥꯠ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯠꯀꯨꯝꯅ ꯐꯖꯩ ꯑꯗꯨꯅ ꯆꯠꯂꯨꯗ꯭ꯔꯕꯁꯨ ꯆꯞ ꯃꯥꯟꯅꯔꯦꯗ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯅꯔꯗꯨꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯥꯠ ꯑꯗꯨꯗ ꯍꯟꯅꯈ꯭ꯔꯦ ꯊꯦꯕꯒꯤ ꯃꯔꯨꯞ ꯍꯪꯉꯣꯏ ꯑꯗꯨꯗꯤ ꯑꯋꯥꯕ ꯋꯥꯈꯜ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯄꯥꯠ ꯑꯁꯤꯕꯨ ꯍꯦꯟꯕ ꯂꯩꯔꯝꯗ꯭ꯔꯦ ꯈꯜꯂꯨꯕꯗ ꯃꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯌꯧꯅꯤꯡꯅ ꯍꯜꯂꯛꯈꯤ ꯃꯔꯝꯗꯝ ꯌꯧꯔꯕ ꯃꯇꯝꯗ ꯍꯪꯉꯣꯏ ꯑꯗꯨ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯊꯦꯕ ꯑꯗꯨꯗꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯇꯥꯕ ꯈꯨꯜ ꯑꯃꯗ ꯌꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯧꯖꯤꯡ ꯍꯥꯔꯧ ꯈꯔꯒ ꯇꯤꯟꯅꯔꯝꯃꯤ ꯑꯗꯨꯗꯒꯤ ꯂꯤꯟ ꯎꯁꯤ ꯂꯝꯍꯨꯏ ꯁꯖꯤ ꯀꯌꯥ ꯑꯁꯨꯝ ꯇꯤꯟꯅꯔꯛꯇꯨꯅ ꯈꯨꯟ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯉꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯛꯇꯃꯛ ꯉꯥꯏꯈ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯇꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯊꯦꯕ ꯑꯗꯨꯅ ꯃꯤꯒꯤ ꯌꯨꯝꯗ ꯂꯣꯟꯅ ꯆꯪꯗꯨꯅ ꯑꯁꯪ ꯑꯃꯥꯟ ꯑꯆꯥ ꯑꯊꯛꯀꯌꯥ ꯍꯨꯔꯥꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯁꯤꯡ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯔꯛꯄ ꯑꯁꯤꯗ
tha kaya haukhre nongmadi mahakna toina huranba sangluba yum amagi imungda yumbu nupi aduna sauraduna masa nupi aduda saiba taramme ibema nangbu aina sathokrigaida insang napi thariba kaya se yengsilu haiba natro angang masa amagum lai phadibi sanaduna adum laithokliba karigino nahaksibu karamna ngangnarasige masi tarubada thebadu lona thongnauda songkhatlamme imung aduda yengloi maduda mamatona masanupi aduda nganglibadu ure ahanba uba maktada thebana taibang miyoiba nupi asibu mahaki nupi oininglamme adubu madu hektamak pangthokpa yaroi khaladuna thongnauddagi kumtharaklaga khamen kobi khara mayana siktuna halaklamme mahakna halakpa matamda mahaki anauba marup lamhui aduda asumna hairamme marup lamhui aina hek hek sangluba imungdugi masanupidu aigi nupi oiningi matau karamna oigani lamhuina hairakhi marup nahakti thebani aduga nupiduna miyoibani matau karamna oithokadoribano yaro sanaba yaroidaba wakhaldo khanganu arembada tamthiraba taibang miyoibagi langda nathoi mangjani ko adubu theba asidi mahakna khanjariba wakhal asi hongkhidre nupi adugi wakhalda mahak asi thebani haiba phawba kaukthokkhre nungti numit khudingi kobi khamen kaya huranba chatpada nupi adubu yengjaramme aduga amaromda nupi adunasu makhoigi ingkholdagi lamlakki sana ensang napi huraliba aduda sauninglamme nongmadi pharage khaladuna lumduna lei matamaduda theba adu tuminna sanglaktuna kobi amadi khamen mayana sikthatuna thamlamme aduga thongnauda kakhatuna karigumba ama yengbagi maong tawriba adu nupi aduna uramme thumok amana theba adu upsinanaba songsilakpa matamdadi theba adu khangprek khanglamme nanthokhtuna senkhiramme aduga kobi amadi khamen du siklaga lauraklamme sakhenbi aigi itungda inarao aigi yumda lao angakpa kaya yenghange mahaki wadu tarubata nupi adusu marol thokpa theba adugi matau aduda pungak ngaklamme theba adusu mahaki mayum tamna halaktuna thokki buwari pumnamak lamhui aduda tamlamme lamhui adunadi thebagi apambadu oithokpa yaroidabani hairamme adubu nungti numit khudingi theba aduna mahaki matung ilau haiduna nupi masa aduda hairamme akonbadadi nupi adunasu matau asida karino haina khaladuna theba adugi matung inaraklamme aduga theba adugi piktak tauba khangpoksang ama lairamba aduda sanglamme manungda theba aduna asumna hairakhi nupi nahak ngasidi aigi chak insang amukta thongbiramu ai chak yamna lamme maduda nupi aduna chak ising ningthijana sem saduna pijaramme mahaki haisingba aduda theba aduna taibang miyoibagi haukraba sinjak aduda pungpen pelamme amuka suhena mahak masamaksi taibang mi oningladuna taibang mi amagomna nupi aduda asumna hairamme ai nahak ki seba asida pungpen pele haujikti nahak aiga lohongba tare aduga nahak aigumna matik saba bordi atai maphamda karisu phangloi aduna nahak aina haribasi yaro handakti mahaki wahai asida nupi masa adu ngakpana loikre masindagi wa ama phawba kangthokpa ngamdana lairingai amukasu theba aduna makha taraklamme phare nangna tumina lairibado yaningle hairebanina aigi isung imanaba kaurukhige aikhoi ani lohongnabagidamak asumna hairamduna theba adu chatkhre mahak chatkhaba matungda nupi masa asidi mathwai nungaitaduna yamna kaplamme matau karamna khangpoksang asidagi nanthoksigge haina khalle ikui kuidana theba adu amuk halaktuna thong thilaklamme masung mamanaba kayana mapanda mahaki luhongbagi thauram yaunanaba sem saduna laire hairaklamme adubu nupi masa asinadi karisu khumlamde karisu khumlaktraba aduda theba adu amuk satkhre ngaihak leiraga amuk halakpada thoraklo mamanaba kayana asa athak loina sathokre luhongnaba tawrasi hairaklamme matam asidadi nupi masa asi thora u yakhidre
ꯊꯣꯔꯛꯎ ꯌꯥꯃꯟꯗ꯭ꯔꯕ ꯑꯁꯤꯗꯗꯤ ꯊꯦꯕ ꯑꯗꯨ ꯍꯟꯗꯛꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤꯉꯩ ꯃꯤꯠꯀꯨꯞ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯂꯣꯟꯅ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯊꯣꯔꯛꯇꯨꯅ ꯈꯪꯄꯣꯛꯁꯪ ꯑꯗꯨꯗ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯂꯥꯏꯐꯗꯤꯕꯤ ꯑꯃ ꯃꯐꯤ ꯁꯦꯠꯆꯤꯜꯂꯝꯗꯨꯅ ꯊꯅꯝꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯆꯦꯟꯈ꯭ꯔꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯊꯦꯕ ꯑꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯤꯇꯝ ꯃꯥꯅ ꯊꯝꯂꯝꯂꯤꯕ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯑꯁꯥ ꯑꯁꯤ ꯁꯥꯒꯠꯂꯔꯣꯏ ꯈꯟꯗꯨꯅ ꯊꯦꯕ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗꯝ ꯑꯗꯨꯗ ꯍꯟꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯑꯃꯨꯛꯁꯨ ꯉꯥꯡꯕꯤꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯃꯃꯥ ꯑꯁꯤꯗꯤ ꯃꯃꯥ ꯑꯇꯣꯟꯕꯤ ꯑꯣꯏꯕꯅ ꯃꯉꯣꯟꯗ ꯅꯣꯡꯃꯇ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯃ ꯎꯠꯂꯝꯗꯦ꯫ ꯃꯃꯥ ꯑꯇꯣꯟꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯏꯃꯨꯡꯁꯤꯗꯒꯤ ꯊꯥꯡꯒꯩ ꯁꯦꯡꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯐꯔꯅꯤ ꯍꯥꯏꯅ ꯈꯜꯂꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯥꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯑꯁꯨꯝꯅ ꯃꯃꯥ ꯑꯇꯣꯟꯕꯤ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏ ꯌꯦꯡꯉꯣꯏ, ꯅꯪ ꯏꯃꯨꯡꯁꯤꯗ ꯑꯁꯨꯝ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯑꯗꯨꯅ ꯅꯗꯣꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯐꯤ ꯂꯣꯟꯕ ꯇꯝꯃꯨꯆꯣ꯫ ꯑꯩ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗꯣ ꯅꯪꯉꯣꯟꯗ ꯐꯖꯅ ꯇꯥꯛꯂꯒꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯗꯣꯝꯆꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯅꯤꯡꯊꯤꯅ ꯇꯥꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯗꯣꯝꯆꯥꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯅꯦ ꯊꯣꯛꯄ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯨꯕꯗ ꯃꯅꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ꯫ ꯏꯁ, ꯅꯪꯗꯤ ꯅꯪꯒꯤ ꯅꯃꯥ ꯑꯇꯣꯟꯕꯤꯁꯤꯅ ꯍꯥꯠꯇꯣꯛꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦꯗꯅ꯫ ꯅꯨꯄꯤ ꯃꯆꯥ ꯆꯦꯛꯁꯤꯜꯂꯨ, ꯏꯅꯦ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯅꯍꯥꯛꯅ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯃꯈꯛꯀꯤ ꯃꯁꯥ ꯃꯔꯦꯡꯅ ꯅꯍꯥꯛꯄꯨ ꯍꯨꯝꯗꯠꯇꯨꯅ ꯅꯊ꯭ꯋꯥꯏ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯀꯣꯛꯁꯦꯠꯇꯣ ꯂꯧꯊꯣꯛꯎ꯫ ꯃꯁꯥ ꯃꯔꯦꯡꯁꯤꯡꯗꯨ ꯀꯤꯁꯤꯜꯂꯒ ꯊꯝꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯊꯣꯡꯖꯥꯎ ꯑꯃꯈꯛꯅ ꯅꯍꯥꯛꯀꯤ ꯅꯊꯛꯇ ꯅꯟꯊꯔꯛꯇꯨꯅ ꯅꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯆꯥꯊꯥꯎ ꯈꯔ ꯍꯩꯗꯣꯛꯇꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯀꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯍꯨꯏ ꯑꯃꯅ ꯅꯍꯥꯛꯄꯨ ꯆꯤꯛꯀꯗꯕꯒꯤ ꯇꯥꯟꯅꯔꯛꯂꯕꯗꯤ ꯅꯍꯥꯛꯅ ꯁꯥꯗꯣꯡ ꯈꯔ ꯂꯪꯊꯣꯛꯇꯨꯅ ꯍꯨꯏ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗꯅꯦ, ꯍꯧꯗꯣꯡ ꯑꯃꯅ ꯅꯍꯥꯛꯀꯤ ꯅꯃꯤꯠ ꯑꯗꯨ ꯀꯣꯊꯣꯛꯅꯅꯕ ꯆꯣꯡꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤꯗꯃꯛ ꯇꯟ ꯑꯃ ꯄꯤꯖꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯇꯧꯕ ꯉꯝꯂꯕꯗꯤ ꯅꯍꯥꯛꯀꯤ ꯅꯊ꯭ꯋꯥꯏ ꯃꯥꯡꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯪꯅ ꯆꯠꯇꯧꯔꯤꯕ ꯅꯗꯣꯝꯆꯥ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯕꯨꯛ ꯐꯠꯇꯕꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯅ ꯆꯦꯛꯁꯤꯜꯂꯨꯀꯣ ꯅꯨꯄꯤ ꯃꯆꯥ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯗꯣꯝꯆꯥ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯣꯝꯆꯥꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯅꯤꯡꯊꯤꯖꯅ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯨꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ꯫ ꯐꯔꯦ ꯅꯨꯄꯤ ꯃꯆꯥ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ꯫ ꯑꯩ ꯅꯍꯥꯛꯀꯤ ꯐꯤ ꯇꯨꯕ ꯂꯣꯟꯅꯅꯕ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯦ ꯅꯨꯄꯤ, ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯅꯤꯡꯊꯤꯅ ꯏꯔꯨ ꯂꯨꯖꯊꯣꯛꯄꯤꯌꯨ꯫ ꯉꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯍꯥꯎꯅ ꯆꯥꯒꯦ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯆꯝꯖꯔꯕ ꯃꯇꯧ ꯑꯗꯨꯗ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯇꯥꯎ, ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯈ꯭ꯔꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯂꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯈꯪꯂꯗꯨꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯂꯝ ꯈꯔ ꯅꯤꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯑꯗꯣꯝꯗꯒꯤ
ꯄꯥꯝꯖꯕ ꯄꯣꯠꯂꯝ ꯈꯔꯗꯤ ꯂꯩꯖꯩ ꯃꯗꯨ ꯄꯤꯅꯕꯤꯌꯨꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯇꯟ ꯑꯃ ꯁꯥꯗꯣꯝ ꯈꯔ ꯑꯆꯥꯊꯥꯎꯁꯤꯡ ꯑꯗꯨ ꯂꯧꯔꯝꯃꯤ ꯂꯣꯏꯅꯅ ꯑꯍꯦꯟꯕ ꯑꯣꯏꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯣꯠꯂꯝ ꯑꯅꯤꯒ ꯄꯤꯔꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯁꯦ ꯃꯁꯤꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯕꯅꯤ ꯐꯗꯤ ꯑꯁꯤꯃꯒ ꯁꯝꯆꯦꯠ ꯑꯁꯤꯃꯒ ꯄꯨꯈꯣ ꯃꯁꯤꯅ ꯍꯣꯔꯦꯟ ꯅꯪꯉꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯔꯛꯄ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯍꯤꯡꯁꯥꯕꯤ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯁꯤꯅ ꯃꯇꯦꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯍꯥꯟꯕꯗ ꯅꯪꯅ ꯈꯣꯡꯀꯥꯞ 100 ꯊꯥꯡꯕ ꯈꯨꯗꯤꯡꯒꯤ ꯂꯩꯃꯥꯏꯗ ꯅꯥꯀꯣꯡ ꯊꯝꯗꯨꯅ ꯍꯤꯡꯁꯥꯕꯤ ꯑꯗꯨꯒꯤ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜ ꯇꯥꯒꯗꯕꯅꯤ ꯃꯈꯣꯜ ꯍꯦꯛ ꯇꯥꯔꯛꯄ ꯃꯤꯠꯀꯨꯞꯇ ꯐꯗꯤ ꯑꯁꯤꯅ ꯅꯃꯥꯡꯗ ꯂꯪꯊꯣꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯃ ꯑꯣꯟꯈꯤꯗꯧꯔꯤꯕꯅꯤ ꯇꯨꯔꯦꯜ ꯑꯗꯨ ꯍꯤꯡꯁꯥꯕꯤꯁꯤꯅ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯃꯗꯨꯁꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯍꯤꯡꯁꯥꯕꯤ ꯑꯁꯤꯅ ꯂꯥꯟꯊꯣꯔꯛꯄ ꯇꯥꯔꯕꯗꯤ ꯁꯝꯆꯦꯠ ꯑꯗꯨ ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯪꯊꯣꯛꯀꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯈ꯭ꯔꯕ ꯁꯨꯛꯈ꯭ꯔꯕ ꯎꯃꯪ ꯑꯃ ꯁꯝꯆꯦꯠ ꯑꯗꯨꯅ ꯑꯣꯟꯊꯣꯛꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯤꯡꯁꯥꯕꯤ ꯑꯗꯨ ꯎꯃꯪ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯄ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏ ꯑꯁꯨꯝꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯊꯣꯔꯛꯂꯦ ꯑꯍꯥꯟꯕꯗ ꯍꯤꯡꯁꯥꯕꯤ ꯑꯁꯤꯒꯤ ꯁꯪ ꯑꯁꯤꯒꯤ ꯃꯃꯥꯡ ꯏꯊꯪ ꯊꯪꯕꯗ ꯄꯥꯜꯂꯤꯕ ꯆꯥꯎꯔꯕ ꯊꯣꯡ ꯑꯗꯨꯒꯤ ꯄꯨꯅꯥ ꯁꯦꯠꯅ ꯂꯣꯜꯂꯤꯕꯗꯨ ꯎꯔꯦ ꯃꯅꯥꯛ ꯅꯛꯁꯤꯜꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯅꯟꯊꯔꯛꯂꯒꯅꯤ ꯈꯪꯕꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯑꯆꯥꯊꯥꯎ ꯑꯗꯨ ꯊꯣꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯥꯏꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯂꯦ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯈꯪꯍꯧꯗꯅ ꯍꯧꯗꯣꯡ ꯑꯃꯈꯛ ꯃꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏ ꯇꯝꯅ ꯈꯣꯠꯀꯗꯕꯒꯤ ꯂꯥꯝꯂꯛꯄ ꯊꯦꯡꯅꯔꯝꯃꯤ ꯈꯨꯠꯂꯩ ꯊꯨꯅ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯇꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯧꯗꯣꯡ ꯑꯗꯨꯗ ꯎꯠꯂꯨꯕꯗꯒꯤ ꯍꯧꯗꯣꯡ ꯑꯗꯨ ꯇꯟ ꯆꯥꯗꯨꯅ ꯂꯩꯍꯧꯔꯦ ꯑꯅꯤꯁꯨꯕꯗ ꯍꯨꯏ ꯑꯃꯁꯨ ꯃꯉꯣꯟꯗ ꯉꯪꯂꯗꯨꯅ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯃꯨꯛꯀꯁꯨ ꯁꯥꯗꯣꯡ ꯑꯗꯨ ꯅꯥꯀꯟꯗ ꯆꯥꯏꯊꯣꯛꯇꯨꯅ ꯍꯨꯏ ꯑꯗꯨꯗ ꯊꯥꯕꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨꯃꯛꯇꯗ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯣꯛꯇꯨꯅ ꯍꯧꯕ ꯎꯔꯝꯃꯤ ꯂꯦꯡꯂꯤ ꯇꯧꯕ ꯃꯁꯥ ꯃꯔꯦꯡ ꯑꯗꯨ ꯎꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯅꯦꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯀꯣꯛꯁꯦꯠ ꯑꯗꯨꯅ ꯆꯦꯠꯅ ꯀꯤꯁꯤꯜꯂꯝꯃꯤ ꯃꯤꯠꯀꯨꯞ ꯑꯁꯤꯗ ꯇꯨꯡꯂꯣꯝꯗ ꯈꯣꯟꯖꯦꯜ ꯍꯧꯔꯕ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯃꯅꯥꯀꯣꯡ ꯊꯝꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯣꯛꯂꯝꯃꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯃꯛ ꯆꯞ ꯆꯥꯅ ꯊꯣꯛꯂꯦ ꯍꯤꯡꯁꯥꯕꯤ ꯑꯗꯨꯒꯤ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯈ꯭ꯋꯥꯡꯁꯦꯠ ꯑꯣꯏꯅ ꯁꯦꯠꯆꯤꯜꯂꯛꯄ ꯐꯗꯤ ꯑꯗꯨ ꯇꯤꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯇꯨꯔꯦꯜ ꯑꯃ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯤꯡꯁꯥꯕꯤ ꯑꯁꯤꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯀꯗꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯁꯝꯆꯦꯠ ꯑꯗꯨ ꯑꯃꯨꯛ ꯂꯪꯁꯤꯜꯂꯨꯕꯗꯗꯤ ꯁꯨꯛꯂꯕ ꯆꯥꯎꯈ꯭ꯔꯕ ꯎꯃꯪ ꯑꯃ ꯑꯣꯟꯊꯣꯛꯈ꯭ರೆ ꯃꯇꯧ ꯑꯁꯨꯝꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯍꯤꯡꯁꯥꯕꯤ ꯑꯗꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯑꯋꯥꯕꯒꯤ ꯇꯥꯟꯐꯝ ꯑꯁꯤꯃ ꯅꯥꯟꯊꯣꯛꯆꯔꯕꯁꯨ ꯃꯌꯨꯝꯗ ꯍꯟꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯃꯃꯥ ꯄꯣꯛꯇꯕꯤꯒꯤ ꯆꯀ꯭ꯔꯤꯗ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯈꯜꯂꯗꯨꯅ ꯀꯛꯉꯥꯎꯅꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯎꯃꯪ ꯑꯗꯨꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗ ꯇꯣꯡꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯝꯗꯝ ꯑꯗꯨꯗ ꯊꯧꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯂꯝꯗꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯗꯗꯤ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯁꯥ ꯉꯥ ꯉꯥꯛꯇꯃꯛ ꯑꯣꯏꯔꯝꯂꯦ ꯍꯪꯉꯣꯏ ꯑꯃꯅ ꯆꯤꯡ ꯂꯦꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯞꯇꯨꯅ ꯂꯥꯛꯂꯝꯕ ꯑꯗꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯃꯤ ꯂꯝꯍꯨꯏ ꯁꯖꯤ ꯀꯧꯖꯦꯡ ꯍꯥꯔꯧ ꯑꯃꯗꯤ ꯁꯥ ꯉꯥ ꯀꯌꯥꯅ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯉꯛꯄ ꯄꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯇꯤ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕꯅꯣ ꯅꯍꯥꯛꯄꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯑꯩꯍꯥꯛꯅꯤ ꯅꯍꯥꯛꯅ ꯃꯤꯔꯥꯏꯗꯨꯅ ꯊꯝꯕꯤꯔꯝꯕ ꯊꯦꯕ ꯍꯥꯏꯔꯤꯕ ꯖꯤꯕꯗꯨ ꯑꯩꯍꯥꯛꯅ ꯊꯦꯕ ꯑꯣꯏꯖꯔꯕꯁꯨ ꯃꯄꯣꯛ ꯀꯌꯥ ꯄꯣꯛꯂꯗꯨꯅ ꯁꯥꯌꯣꯟ ꯀꯌా ꯑꯣꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯕꯨ ꯄꯥꯝꯖꯈꯤꯕꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯈꯤꯕꯅꯤ ꯑꯃꯗꯤ ꯅꯍꯥꯛꯄꯨ ꯄꯥꯝꯖꯈꯤꯕꯅꯤ
ꯑꯗꯨꯕꯨ ꯑꯩꯍꯥꯛꯇꯤ ꯊꯦꯕ ꯑꯣꯏꯔꯨꯕꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯄꯥꯝꯈꯤꯗꯦ, ꯅꯍꯥꯛꯅ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯩꯅ ꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯩꯍꯥꯛꯀꯤꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯍꯪꯉꯣꯏꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯈꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯩꯍꯥꯛꯄꯨ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯄꯣꯛꯆꯔꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯑꯣꯟꯕꯤꯈꯤꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯣꯜꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯍꯪꯂꯨꯕꯗ ꯅꯍꯥꯛꯅ ꯂꯩꯔꯝꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯒ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯒꯗ꯭ꯔꯥ? ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯑꯉꯛꯄ ꯑꯃꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏꯗꯕ, ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯕ ꯃꯤꯑꯣꯏꯗꯤ ꯃꯍꯥꯛ ꯈꯛꯇꯃꯛ ꯑꯣꯏꯔꯒꯅꯤ ꯈꯜꯂꯗꯨꯅ ꯅꯨꯄꯤꯃꯆꯥ ꯑꯁꯤꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯀꯩ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯇꯦꯅꯋꯥꯅ ꯋꯥꯁꯛꯂꯣꯟ ꯂꯧꯒꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯂꯝꯍꯨꯏꯅ ꯃꯐꯝ ꯈꯨꯗꯤꯡ ꯂꯩ ꯆꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯂꯦꯝꯂꯩ ꯉꯥꯁꯤꯡꯅ ꯐꯖꯔꯕ ꯏꯁꯩ ꯁꯛꯇꯨꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯐꯖꯅ ꯑꯃꯗꯤ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯎꯃꯪ ꯑꯁꯤꯒꯤ ꯁꯥꯕꯤ ꯁꯥꯅꯧ ꯑꯣꯏꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ, ꯀꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯣ, ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ꯫